Kamongdagi pologi sengba horokfam oikebra haiba khangdoklaba tungda archaeological site ama oina protect tawgani haina chief minister na assembly da phongdokre. Kotna thadokraba matung numit humni subada irom Sarmila bu amukka hanna Fazinkre Janemski security ward ta thamjinkre. Tamenglong district ki Tauksem ki SDPO singnaningai oiba mongda nagaram da leiba masagi yumda siraga leiramle. Amasung National Highway singda cheliba gari singdagi security personnel singna sel lowi yaroi haina Home Minister na haizarabasu VDF singna phone na sel lori. Mayam bukurum zari Adom ni yengbiribasi Impact News ni Prime Time Manipuri News Bulletin dai khaidem jentizina hongje pungjasi fawgi marbe pauseng mayam da pizari. Puariga sagonaba mafam ama oiriba Kamongbu Historical Monument eki makhada ngak senduna thamnaba honari haina Chief Minister Okram Ibovina ngasi Assembly ki question hour da phongdokre adubu hairiba mafam asidagi sagol kangjai haudokhi hairiba si achumbura haiba archaeological expert singi team ama thaduna thidok lagani haina makhataki Kamongbu Historical Site ama oina protect taunaba government asina kari kari thabak paikhat khrabage haina konthogjam Assembly constituency ki MLA Ke Saratna Hankiba Wahangi Paukumda Chief Minister na Wafamasi Fongdokhibani. Masigi site se exact location se excavation tawraga koi archaeological team amna excavate tawraga exact location se koi hana masi find out tawba ma dakar woiba madugi kudam kari kari ama masi sab chana confirm tawna ba adu honorable member na session tawiribadu hoi detailed project report ama semaga mari lainaba department haibitare either tourism ministry dagira ini sira NNCPR da tawrag mafam masi protect tawbada mateng oinana ba haiba suggestion du afabne badu koi keno tawna ba tawjigi Amaromda hangduna labor state excise ki post singi matangda hangkiba wahangi paukum oina Chief Minister Okram Ibobina dry state ama oiriba state asida punna excise station kuntraga mapan lay amadi sanction post chatrika subna manga gi manungda chamriga kulhumdoi khaktana mathau tawri hangduna leiriba post chaniga marfuga nithoi sigi manungda post chamaga nifuga mathoi di athuba matam gi manungda thabak lauragani haiki dry way haibisi effective way naba staff strength si henabu darkar way bani jik laiba sentum pibam china aikoi keno tawba ngamda bani fill up tawba ngamda bani aduga handak current financial year se masi loiba March matungda di almost 50-50 da 50% amadi hangada bani department se yamna darkar way re haidram hoina di fill up tawbiu na kanna haibani aduna koi dry oi besina wo hena ai maru oi haina ai smaini singok se Recruitment ki order hek thopaga hangduna leiriba nupa police inspector ki ahangba fam humputraga mathoi mensilagani haina Manipur ki deputy chief minister amadi home ki thausu puriba gaikhangam nangasi house da phungdokre thameben assembly constituency ki opposition MLA KS Joy Kishan Manipur ki hangduna leiriba police inspector ki fam asi mentionaba Manipur high court ki order pirakpa leirabra haina hanglakpa wahangi paukhum oina gaikhangam na wafam asi phungdokhibani amendment to bataka oi hadana MPS na khanghalak muting madagi recruitment rules so ekoi kanna exercise tawri loisla kadore madu hek doi baga division 2 na tawna kono tawrani MPS na khanghalani Thongzu Assembly Constituency ki MLA TS Bishorjit na hauzik forward government na CCTV camera kaya kin krabage haina ngasi house da hangki wahang ngasi ki paukum da gaikhangam na hai hauzik forward PT jet zoom cameras kunga mari amadi fix CCTV camera kuntraga nipan kin kre loinana Imphal amadi Greater Imphal gi mafam sing da su CCTV camera sing kinnaba thaurang leire haina makhataki anova install tawgadabado zik kuge ka E10 tawdana losilakle adigi high power committee da bukhatlaga losinna ba honari hojiki sai thambiki ba no member thambiki ba atei tei kan tawbising do hojik leiriba ka hina darka oima phamda han tawjabani ji hariba singjame atei tei me darka oibadusu
ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯋꯦꯂꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯃꯔꯝꯗꯤ ꯗꯔꯀꯥꯔꯗꯤ ꯂꯣꯏꯅ ꯑꯣꯏꯔꯦ ꯏꯝꯐꯥꯜ ꯑꯃꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯃꯁꯤ CCTVꯁꯤ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯕꯅꯤꯅ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯃꯊꯪ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯖꯒꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯦꯟꯂꯨꯝ ꯏꯟꯗꯁꯇ꯭ꯔꯤ ꯆꯥꯎꯈꯠꯅꯕ ꯀꯔꯤ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯩꯔꯕꯒꯦ ꯍꯥꯏꯅ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA TS ꯕꯤꯁ꯭ꯋꯔꯖꯤꯠꯅ ꯉꯁꯤ ꯍꯥꯎꯁꯇ ꯊꯝꯈꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯀꯃꯔꯁ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯊꯣꯡꯖꯨ ꯅꯝꯕꯣꯜ ꯂꯝꯂꯥꯏ ꯑꯃꯗꯤ ꯊꯧꯕꯥꯜ ꯑꯁꯤ ꯃꯨꯒꯥ ꯁꯤꯜꯛ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ ꯐꯅꯦꯛ ꯐꯤꯒꯦ ꯑꯃꯗꯤ ꯄꯣꯠꯂꯣꯏꯒꯤ GI ꯍꯥꯏꯕꯗꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯇꯔ ꯇꯦग ꯂꯧꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ ꯒꯚꯔꯟꯃꯦꯟꯠꯅ ꯐꯤꯁꯥꯕꯤꯁꯤꯡꯗ ꯄꯤꯕ ꯂꯨꯄꯥ ꯂꯥꯈ 8,50,000ꯒꯤ ꯁꯕꯁꯤꯗꯤꯒꯤ ꯁꯦꯟꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤꯁꯥꯕꯤꯁꯤꯡꯅ ꯂꯧꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯥꯃꯦꯟ ꯆꯠꯄ ꯐꯤꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯒꯦ ꯐꯅꯦꯛꯀꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯠꯂꯣꯏ ꯑꯁꯤꯅꯆꯤꯡꯕ ꯍꯤꯔꯝ 6ꯀꯤ GI ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯪꯅꯅꯕ ꯑꯦꯛꯁꯄꯥꯔꯠ ꯇꯤꯝꯁꯤꯡꯗ ꯊꯥꯗꯔꯒ ꯑꯩꯈꯣꯏ GIꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯪꯅꯅꯕ ꯑꯦꯛꯁꯔꯁꯥꯏꯖ ꯀꯟꯅ ꯇꯧꯔꯤ ꯁꯔ ngasi assembly gi 0R the government aided college ki oza singi hauzik leiriba awawa fiba masigi matang da sagolban assembly constituency gi MLA RK Imona house ki pukning chingsen ki government college tarukta oza humputra na mahiroi lishing tara chanipan ga nifu ni thoibu mahi tambiri hariba oza sing asida pension amadi atai khudong chaba singsu amatta piba nate haina Imona fongdokki ngasi fangkiba Manipur Legislative Assembly mifam da pukhalakpa demand taret ki apunba senfam lupa koti lishing amaga chamapal ga marfutaraga mari lakh taraga humdoi ga lishing yankai pass tawkrai loinana ngasi su policy cut motion ki paukum pibada pendabadagi thangmaiban assembly constituency ki MLA Kumukcham Joy Kishan na demand sing pass tawdringaida house tagi mapan thoki ngasi fangkiba mifam aduda pass tawnaba chief minister na pukhalakiba demand sing adudi transport public works department education commerce amasung industry agriculture science and technology amadi economics and statistics ni demand sing asigi manungda transport public works department education amadi commerce and industry da MLA sing na policy cut motion sing pukhalaki transport ki matang da MLA L Ibom Cha amadi Dr I Ibohalbina pukhalakpa policy cut motion ki paukum da minister Dr KH Ratan Kumar na hai Imphal Bajar manungda parking tawhandaba si miyam gi apamba matung ina chathok chasinda khudong chanaba khanduna cabinet na warep nakibani atubu bazar da dukan famliba singna pot city haibagi wapam ama lakliba sigi matangda yengsili haiki loinana ISBT asi atubu matamda mathau tawhannaba semjin sajinbagi thabak chathari hainasu minister na house thamki education ki batangda pukhalakpa policy cut motion ki paukumda minister Okendrona higher secondary school sing contract lecture sing regularize tawnaba hotnari adubu high court ta case leiriba maramna masigi maramda ahenba wa haibasi sub judice oi haiki loinana SSA amadi Ramsa gi makhade school kaya sengot sagatpa amadi mapungfan education piba ngamlakhi haibata ngamlakli haibata natana aided school gi oza singda 6 pay commission piba gi matang da yengsili amasung prime minister Narendra Modi gi lamjing makhada right to education ek RTE gi asisu class 12 fauba ohelaknaba thorang leiri masina lairab imung singda hena khudong chaba pigani haiki PW ki disapproval of policy cut motion oina MLA KS Joy Kishan and non plan gi budget sing change lab sing that Yohandre Hai Kibaga loinana planning department na lambi thong sing semjinaba Tampaki assembly constituency sing da lupa koti ama aduga chingi assembly constituency singda lupa koti amaga lish subna yankai pinaba order thoklabasu opposition MLA ge assembly constituency oriba thangmebne amadi thongzu da lupa lakh yankai khak piba amasung ukrul amadi chandel da lupa koti ama khak piba sina PWD na planning department gi order adu thugaire aduna PWD gi demand asi pass tawfam thokte haiki wafam asigi matang da chief minister na thangmebne assembly constituency gi tongan ba chakot khongthang kaya da senfam kaya thadakhiba maramna atopa khara sothaba assembly constituency singi lambi thong sembada season nakibani haiba wafam
wafam thamki Chief Minister gi paukhumda pendaba phongdokladuna MLA case Joy Kishan na Planning Department ki order adu ngakna chatloidaba oirabadi order aduda aranba yaukre haina sengdokfam thoi haiba wafam MLA Joy Kishan na thamki loinana Chief Minister na order adu corrigendum ama thoklaba matung semdoknaba hotnage haina khumki adubu Joy Kishan na makhatana mahaki wafam phongdokke tawbada speaker na matam yamna lawkhre haiduna hairakpadagi Aranba order amadagi PWD na tauningba tawba asidi sungya yaba ngamloi aduna house tagi thokchakrage haiduna MLA Joy Kishan house tagi mapan thoki Manipur dagi Armed Forces Specials Power Egg Upspa 1958 loktu haiba demand da chahi tragamanga henna charai henbagi khongjang changsillibi Irom Chanu Sarmilabu Chief Magistrate Imphal West ki court na judicial custody dagi Chatkiba February tang kungamapan da thadok karbar matung da ngasi amuk police na fazin kre Sarmilabu thadok laba matung makhata na BT road ta leiriba athoba singi ningsing khubam da makhata na charai henbagi khongjang changsin badagi masagi fibam choksil lakpadagi ngasi police na fagal laba matung Janemski security ward ta thamkre Chahi Taragamari henna Upspa 1958 lokthok nabaki damak chara henduna laklibi Irom Chanu Sarmilabu government na karamba mityeng da yenglibage amadi Sarmilabu amuk thadok amuk fazin tawbugi thawongbu desam na thadrokpa cherol amada yaning da phongdorokli loinana Molnom Junior High School gi oza TS aginbu bu tamthi na phuraga hatkibabul hakchin na lawbaga loinana yamna kanna yaning da phongdorokli Sub-Divisional Police Officer SDPO ama chingnaningai oiba mong da masagi yumda siraga leiramle laikhidraba officer adudi Ukrul gi Kamjong Sub-Division gi manung chana leiba Grihang dagi hauzikna Nagaram Block D da leiba Nehemia Jazo Chodang chahi yangkai ga nipan apokpa Khaprang Chodang ni Nehemia si hauzik Tamenglong District ki manung chana leiba Tausem gi SDPO oina leibani hairi laikhidraba Nehemia gi imung manung gi mioi singdagi Fangba Pauda Nehemia asi mahaki posting tariba mafamdagi Nagaram da leiba mahaki yumda mamang thagi thakai chalakpadagi suti lauduna leirakibani thadugi tang kungamanga dagi Nehemia asi mafamaduda uba fanglakidabani hairi numit kuina thiba khanglak tabadagi ngasi numit yunglamdai matamda mahak ka thangnana leiba mari matagi mioi singna thong thugairaga yengbada siraga phiyabana kuptuna leiramba thengnarakibani hairi Nehemia gi asiba masa adu ugi sofa amada hiplaga leirami makokta karigumba potchak amana thomduna kaibagi dakfamsu leirami hairi asiba masagi manakta mora ahum yungang tangkhai yauba bottle ama amasung glass ahum leirami mafamduda Manipur Police ki DGP dagi hauraga atai police official sing laktuna yengsenki forensic expert team ama laktuna evidence kaya khonggatkhi Misisiga mari leina na Lamphel Police na case amasu lawkhatkre Manipur gi National Highway singda VDF singna mafam khuding da lakpa gari singdagi shell khainana ba hotna bada accident ki chang wankal lakli ngase yupung nipan makhairom taba matamda hengang police station gi marung chanalai leiba Mantri Pukri ki NRL Pambanakta Amway Godown Sangba VDF Singna Guwahati Chatkadaba Tata Truck Ama Khambada Maningda Lakpa S Mema Devi Packets Drinking Water gi Tata Tanker Amana Thomzinbada Water Tanker adugi driver soktuna like nakre S Mema Devi Packet Drinking Water gi proprietor S H Sukadev na phongdorapada ngasigi accident adu lambida VDF Sing aduna truck adus Khanghogdana Khamhanbadagi Thokibani Hairi Assembly the Home Minister Gai Khangamna Highway Singda Sel Kaheloi Hairaga Hauzik Kaheliba Si Karigino Haina Hanglakli Truck adugi driver W Jitin na phongdorakpada Manipur da leidiba police personnel singna matam amata da hekta truck driver singbu victimize tawbata natana sel su khaibi Thawai Khubakta Haplaga Manipur gi Chakhau Thakliba truck driver singi damak paliba government asina driver singi yaifana ba thawrang amata lokhat pidaba si pende haina mahakna makhataki
Deputy Chief Minister Sri Gakhangam National Highway da Pasha Khailroi Hairaga Haina Haina Hojik Mantri Puki 0 kilometer ki manung chei MONgai ba bidi amna Centora ga Pasha Khaina bo hona bada gari khama gari gi maning da thohalaga gari animak chengdena halaga accident thon base masi kanana responsible pugadage BDF sing se sumana sum Pasha Khaidan leitar ga diga thoi ba accident sing ase matang matang tholaga madugi daita kanana pugadage akoina mapalom dagi asuk thawai khubak yauna पोचे पुसलक पछिदा ड्राइवर कनागुम्बा मा नहारोना नोंगमैना कापक छिकिबसु यावी अरि करिगुम्बा फम मरांग खंगदना डिमांड तोक्सनबदगी कनो तो यावी अदो खोइगी सरकार साइडगी एनी मणिपुर लब एनी ऑर्गेनाइजेशन खुदिंगमंगना खोइगी ड्राइवर खोइ सिनाउ जिंगी ngasi बाउगी मनुंगदा अखोइगी मतेंग जी खोइ फंगदे मसी अखोइ पुंग थवाई नुंगाजदे Nakalamromda All Manipur Road Transport Drivers and Motorist Worker Union ke Secretary Mai Mom Anil na Fungdor Kibada Chathariba Security Singi Thawong Asina Highway Sing the accident Tokpa Amadi Driver Handyman Sing the Siba Nabagi Chang Hengalakli Masi Toktanaba Mari Lainaba Department Sing na Taurang Lakot Pinaba Apil Su Torkli Mahakna Makat Takibada Koirengai Taki Not AOC Forward the BDF Post Taragamari Traga Manga Muklay Masida Lakpa Truck Sing Kamu Haiba Yadraga China Kanba Amadi Nung na Thomzinbagi Taudo Kayasu Hana Laikre Haina Fungdoroki. Masi Tauranu Havase, Mari Lenaba Department Singi, Osi Singa, Masi Moina Protection, the Tadu Piriba, Koi BDF Singida Tangai Padana, Kangan Ba, Sita Wia, the Habaki Kangan Bamatangai Padamala, but not Ragadi, Lambisida, Akoi drivers in the Wariba, accident of Wizang, Hengalagi Mayamse, Masi Namaram Werga, Akoina Tangai Padana. Lambi sing sida gari akoi masi chattabna phare habi khongjang union local pa yai habisi mayam mpham dai haijari Walking chatluraga halakpada nupi ama truck na thombadagi sathi na sokre thaudo asi ngasi ayupung manga makhairom tabada uripo kangchup road ki energy oil pump mamang da thokibani CCTV camera na namhoba video gi matung inna mafamadu da duty tauduna leiba security personnel sing na uripo kangchup road ta lakpa truck ama khamduna wari shanari da nupi aduna truck ki yet lomdagi haigalaklaga truck ki mamang da chatlingai da khamduna leiramba truck aduna khanghaudana thaujilaktuna nupi adu takhibani soklaba nupi adu naurem thong khulem laikaidagi phurai latpam ningol brahmachari mayum ongbi puleshori chahi yankhaiga taret nei puleshori oi thangba khong satina sokpadagi haujek siza hospital da pukhatuna laikatnari Moirang Assembly Constituency ki MLA M Prithviraj ki vote chatnaba yaroi haiba Manipur High Court ki order adu ngasi anobo order amana stay tawkre ningsingba yaba amana Manipur High Court MLA M Prithviraj ka mari leinana inkumza lishing aniga taraga nithoi gi Moirang ki mikhal chathanaba yaroi haina February tang kun gamapan da order amata kibani order asi vote tawduna mahaki lamba oikhiba NCP gi mireb haujikna BJP gi member oikraba P Saratna tharapa case amada yumfam oiraga takibani Manipur Press Club ta Paumi Singha unaba amada MLA M Prithviraj ki council gi media coordinator advocate SH Poidaito na haikibada Manipur High Court na ngasi piriba chayol mari gi stay order asigi matung MLA M Prithviraj na makhatana Supreme Court ta chatuna case asiga mari lainana appeal tauragani loinana MLA asina election gi matamda P kiba affidavit adu clerical mistake ni haina advocate Poidaito na makataki Day 29 tahibo order adu stay tobinaba on the ground that kaino hamtum da koina Supreme Court koina appeal khak chatna bugi room ma khakta koina stay koina applicant hoina koina stay gi file do jabni haibo stay se koina si date 3 March date 3 sida koi honorable High Court Manipur aduga honorable Justice N Kotesona stay order do koi 4 weeks pinabire stay adu section koina RPS Representative People Act 1951 gi section 116B gi makhada koina application to file to jab Yumnam ningol nomai them ongbi Memicha Devi gi mihata chenaba sing puthu haidun assembly tamna nupi kaya thomjilakre assembly tamna thomjilaki bi nupi kaya adu chingmairong yoramdaida Manipur police ki personnel singna thattuna makhata na chanhan khide leikidrabi Memicha gi imung manungi miyoi sing laikai gi miyoi sing amasung JAC gi member kayana DM College mamang da pullaba matung assembly tamna laki khongchat aduna tribal research center yorokpada maphamadu da chathariba assembly session ga mari leinana
ड्यूटी तारिबा पुलिस पर्सनल सिंगना मफम अदुदा थत्तुना थमखी खोंगचत अदुदा सरुक याखिबी नुपी सिंग अदुदा मेमीचा हाटपा मियोय सिंग पुथो मी हाटपा मसक खंगलबा फावबा करिगी फाद्रिबनो हाइबा खोलाव कया अमसु लाउकी निंगसिंबा याबदी मेमीचा असि ममांग थागी तांग कुनगनी थोइदा नहारुप पांगोंग मखोंगदा लैबा युमदगी थौबाल पुलिस स्टेशन की मनुंग चना लैबा समरामदा बैंक पासबुक लौबा चटखरगा थासगी तांग कुनगा तरुकता असिबा मसा ओइना फंखिबने समरामदा चखरबा मतुंगदा समरामगी मीना फाजलगा लैरेना फोन तौरबा मतुंगदा तांगे कुन तरुकता मेमिसागी सिराम लिबा समराम हारिबा खुंगांगसिदगी सिरेना पाउ पिरगा लाए अदु मा समरामदा चखिबनी समरामदगी सिना फंगागदी समरामगी मिजिंगना मासे चिंगनानिंगाइ ओइबा मवोंगदा मोइना सेमजिन साजलगा हु थकपनी हारगा मासे हादोक पिरमनेबा मफमसिदा मिहाट पखरा मागी मपुरोइबा मागी मचासिंगसिना खुद थिन इन डिटेल पाबोगदो हुजिक फावबर मोइना फाबिदना लैरेबा मदुदा पेंदबदगी अखोइना ngasiसे असेंबलीदा अखोइगी खोलाउसे लाउरुरगे लेबांग मपु ताहलुरगे हाइदना अखोइसे पुन्ना चंगझलकपनेबा The Manipur State District Court Service Rules 2014 की मखादा लैरिबा सबऑर्डिनेट कोर्ट की अहांगबा चौकीदार की फर्म अमगिदमक ऑनलाइन एप्लीकेशन कौरी ऑनलाइन एप्लीकेशन थाजिमगी मतम मार्च मरीदगी तरगमाथोय फावबनी अकुप्पा मरोल हाई कोर्ट की वेबसाइट तगी खंगबीबा यागनी हाइरी गवर्नमेंट पौना बाजार में थंगाल बाजार की लंबी गाड़ी खाब की अथिंग थमलीबा रिव्यू तौद्रबदी मखा ताना बाजार अनी दुकान थोंग लोनब की खोंजंग चंगसिनखिगनी हाइना कमिटी ऑन बाजार बिजनेस कम्युनिटी ऑफ पौना बाजार में थंगाल बाजार की कन्वीनर हुईद्रोम बादल कुमार फोंदोरकली कमिटी चंगसिनखिबा बाजार थिंग की खोंजंग स्टेट की ललो इटिक चाउन अकाइब पीखरे कैबिनेट की मिफम पौना बाजार में थंगाल बाजार गाड़ी खामंदबगी फिरेब लौरब मतुंगदा ट्रांसपोर्ट डायरेक्टर चलिब चाही जनवरी ऑर्डर थोक्तुना बाजार अनी गाड़ी खामंदबगी थबक पाइखटपा होरखिबनी बाजार असिदा गाड़ी खामंदबगी थौक्सिन असिना मफम असिदा दुकान फमलिबसिंगदा चाउन चैथिंग पीरे मरम असिना बाजार अनी असिगी लंबीदा सिंगल लाइन पार्किंग सिस्टम दी चनहनबियु हाइना कमिटी असिगी कन्वीनर हुईद्रोम बादलना मखतारकली नो पार्किंग जोन हाइबगी महोत्सिदा वन वे अमखक्तंग सेम रो अमखक्तंग थम्मकांदा सिंगल लाइन पार्किंग ओइना थम्मकांदा होइगे वन वे जे एजिटी तुम लेहनबा सिने कोई पामिति मखोइना तोंगान तोंगामा मयाम जगी व्यू मयाम सिदगी हानगे अखोइगे पार्किंग नो पार्किंग जोल हाइजे रिव्यू तौबीबा नत्ततादि अखोइजदी मखाताना अंटिल एंड अनलेस अदुम हुजिक ससु चथेरी मखा चथेगिने आइबो वखुमजे अखोइगे तोंगान तोंगानबा अखोइगे प्रिंट मीडिया मणिपुर पीबम मयाम जिंगसिदा खननबा अना अखोइ कमिटी साइडगी थमजरी म्यांमार लमदम ngमखै मनुंगदा लम खोपचिलक्लिबा सिगी मतंगदा मणिपुर लेजिस्लेटिव असेंबली की हौजिक चथरिबा असेंबली सेशन दा करीमता खनन नैनदबा सि अवांगबा थाकता पेंडे हाइना इंफॉर्मेशन सेंटर फॉर हिल एरियाज मणिपुर इचम अमसुंग कमिटी ऑन प्रोटेक्शन ऑफ लैंड इन बॉर्डर फेंसिंग ना मणिपुर फोंदोरकली उरिपोक्ता लैबा इचम की फाउंडर एडवाइजर बीबी शर्मा की युमदा पाउमी सिंह उनबदा इचम की प्रेसिडेंट नोंगथोंगबम राजेंद्रो लेजिस्लेटिव असेंबली की हौजिक चथरिबा असेंबली सेशन असी फाइनेंशियल बजट पुथोकनबा खक्तगी दमक फम्ब्रा हाइना वहंग हंगलकली राजेंद्रोना मखा तारदुना हाइ ममांग थादा ngमखै परिंगदा लैबा क्वाथा खुनौदा ngमखै लानसिनदुना फेंसिंग खानबा म्यांमार की अथॉरिटी सिंगना मखोइगी माइकैदा तारिबा खुल सिंगी चिप सिंगल लोइनना साइड कटिंग तौरमले मसिगी मथक्ता बॉर्डर पिलर निपाल हाइबदी पिलर नंबर मरफू माथोइदगी मरफूगा निपान फाव यंगसिलुरे पिलर नंबर मरफूगा तरेट अमसु मरफूगा निपान असि ngमखैदगी किलोमीटर अनि मखाइ चंगसिलक्तुना युंगसिल लमले हाइदुना मणिपुर गवर्नमेंट वीडियोगा लोइनना चे चांगसिंग थाजिलखरबनी हाइकी मणिपुर की अपुनब लम की स्क्वायर किलोमीटर लिशिंग कुनगनिथोय चहुंगा कुनगा तरेट असिगी मनुंगदा लम खोपचिलक्पना लमदम असिगी स्क्वायर किलोमीटर लिशिंग अमल रोम मांगदौरबरा असि मांगदौरिबा असि फावबा असेंबली द करीमता खननैनदबा असि करिगिनो असेंबली द लैरिबा मेंबर्स सिंग असिबो मिया मैखोयगी मिहुत ओइब्रा हाइना राजेंद्रोना ओइरिबरा हाइना राजेंद्रोना मखाताना वहंग हंगलकली ngasi पाउमी सिंग उनबदु द कमिटी ऑन प्रोटेक्शन ऑफ लैंड इन बॉर्डर फेंसिंग की मिहुत सिंग सु सरु याकी खुन्नंगना तारिबा सिंगुगी हेडमैन सिंग यावरा कांदा अखोइगी साइड कटिंग दु चंगे मतमदे अखोइगी कोठागी अखोइगी सकांगी प्रजा सिंगना मसी नोइना चंगे युसे लाली अखोइगी लंबी आदनी हारु मतमदा ब्राह्मणी मी सिंगुना अखोइगी कोठागी मियो सिंगुना अखोइ इंडिया की मी दोइना वरि सादियो अखोइगी सारकनु हायर मसीदे अखोइना मणिपुर गवर्नमेंट अमदुगा इंडिया गवर्नमेंट ना खंगदे ना चेनबा यारोदेबा पोट अमना हाइरिबा 87 अमदुम ITS सिगी मरकता 95 बटालियन
बेसेट 1988 फाउदा मदुदु केम लेरमगी बंकर न सिंग खुदम अमा इसमना अमदि अखोय कमिटी न मणिपुर की मियाम दा अदुगा सेंट्रल गवर्नमेंट दा अदुगा मणिपुर गवर्नमेंट दा अखोय योन करे ngarang march amada thajaba yaba paw ama fangbadagi Imphal East District Police Commando gi team na Langthabal area da frisking chathabada PLA gi member ani fari hairi farba mioi sing adudi takyal kolom laikai dagi moirang them Bobby Singh chahi nimfu apokpa M Chonjon Singh amadi Langjing achauba awang laikai dagi moirang them Rosan Singh chahi nimfu apokpa M Momon Singh ni makoi ani gi mathakta Singzamai police station da case ama thangat kre haina police department gi PRO na thadorpa cherol amada khangalakli Jenaba mioi singda ain gi oiba ahakpa chairak pi dabana nupi angangi mathakta chathaba crime hengat nabagi machak oiri haina Women Action for Development word ki maikai dagi thamlakli Daniel of Speedy Trials and Insensitivity of the Government of Crimes Against Women and Children in Manipur haiba team da nongmi gi oiba miyam gi mifam amanga si Manipur Press Club ta pangthokhiba aduga mari leinana Women's Action for Development gi secretary Sobita Mangsa Tabamna Chini kon gi thodokpu lamdam asigi miyam na yamna hakchin na lawi loinana chahi asigi haurakpa sarukta nupi angang singi mathakta chathaba miot minai mihat mipun kaya laikre adubu laibak thiba amana state asigi MLA humpune hiram asida Thawa sadana laithokli state government asina lamdam asigi nupi angang singbu ngakpi senbinaba matik chaba thabak thauram policy program paikhatfam thoi loinana haujik chathariba assembly session da state government asina lamdam asigi nupi angang singbu ngak sengani haibagi thazaba Manipur miyamda pigadabani natrabadi makhal kyagi khongjang changsillagani haina sobitana cheksilwa thamlakli Manipur says the ahak pachairak pidabase masina crime hangal laknabagi masak ama oy mai gi constitution the lady ba MLA myam sing asina mai lekai da natraga mai gi area to the crime ama thu e kan moi han na yeng deba moi bot thadaram dai di bot ki chatli dana ko manata pangba ma han chahi chama hen ben nangan da poraga bot thada haleba aduga crime je thoklopa kan da di masi mai area natte ne leba tawunga moi doi ta di seng na haro koi we don't need you people, women and children. We need to take care of the chair. Haibado high ro seng na koi dum tumi lebi ge kaim demand tawrebo. Matang swaista break am logzage Manipur am di malengi tongan ba ipau single loida na khoi break ti yam ton hanjara ke impact news pumit yeng ta dun lebio. Classic Hospitality Training Institute tha taru ke oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ke tang tare dagi class haujaragani hena akupamarol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you Bulletin asigi makhata pau single loina na break ki matung da mayambo amuk kahana taram nokchari Malaysia amadi Indonesia gi Sumatra da magnitude nipan ga dasmik ani yauna yuhar hakre yuhar hakiba sigi epicenter na Indonesia gi pajangi kha nongchupta miles chamanga rom chatlaga leiba mafam dani hairi Malaysia gi local gi pungfam da numidang wairam pung manga ga minute mari chalakpa matam da hakiba yuhar aduna tsunami tholokpa yai haiduna chaksel thorang lokhatre Indonesia si ring of fire hairaga khalnariba seismic zone gi yam active oiba mafam da leiba maramna toin akanba yuhar habagi khudong thiba thengnaduna lakli panba yai ing kumjali sing aniga supna mari da Indonesia da akanba yuhar habadagi tsunami thoktuna miyoi kaya sikhrabani Sedition case the Tihar jail da fazinduna leirakhiba Jawaharlal Nehru University Student Union gi President Kanhaiya Kumar bu Delhi High Court na tha taruki oina interim bail pikre panbayai haukiba February tang mapan da JNU gi campus ta pangthokhiba thoram amada Mahiroi Singh na anti-Indian oiba slogan lauki haibagi maral da haukiba February taraganithoi da IPC section 124 clause A gi makhada mahakpu Delhi police na fazinduna lakhibani Ngasi hing nongyai Imphal More lambi da matam kaktaba ban kaukre haukiva February tang kungani gi numidang da Imol Satu da sakang da singna Molnom Primary School da Hindi ki assistant teacher oiriba thong gin haukipu tamthina phuraba matung sikiba gi thodokpu yaning da fongdokpu ina banasi kaukibani authority na mishi asida chenaba singbo fagatpa ngamdabadagi JC na banasi
ꯀꯧꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯄꯤꯕꯤꯕ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯐꯪꯍꯟꯕ ꯅꯥꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯃꯣꯜ ꯁꯥꯇꯨ ꯚꯤꯂꯦꯖꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯅ ꯆꯤꯡꯕ ꯗꯤꯃꯥꯟꯗꯁꯤꯡ ꯖꯦꯁꯤꯅ ꯇꯥꯜꯂꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃꯗꯤ CSOꯁꯤꯡꯅ ꯕꯟ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯖꯦꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯅꯥꯀꯜꯂꯝꯔꯣꯝꯗ ꯊꯣꯡꯈꯣꯖꯤꯟ ꯍꯥꯎꯀꯤꯞꯀꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯑꯦꯗꯤꯁꯅꯦꯜ SP ꯃꯙꯨ ꯅꯤꯃꯥꯏꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯉꯁꯤ ꯑꯥꯏꯃꯣꯜ ꯁꯥꯇꯨ ꯈꯨꯟꯌꯥꯏ ꯑꯃꯗꯤ ꯆꯤꯡꯅꯨꯡ ꯍꯨꯠꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4:30ꯗꯒꯤ ꯄꯨꯡ 6:30 ꯐꯥꯎꯕ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ ꯀꯦꯁ ꯑꯁꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 29ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯥꯏꯃꯣꯜ ꯁꯥꯇꯨꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯣꯜꯅꯣꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯤꯟꯗꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯇꯤꯆꯔ ꯑꯣꯏꯔꯤꯕ ꯊꯣꯡꯖꯤꯟ ꯍꯥꯎꯀꯤꯞꯄꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛꯄꯨ ꯁꯣꯁꯤꯌꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SDO ꯄꯂꯦꯜꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯁꯤ ꯑꯁꯤꯗ NSCNT IMꯒꯤ ꯈꯨꯠ ꯌꯥꯎꯗꯦ ꯍꯥꯏꯅ NSCNT IM ꯈꯨꯜꯃꯤ ꯔꯤꯖꯟꯒꯤ ꯀꯦꯌꯔ ꯇꯦꯀꯔ TS ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯄꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ United Cookie Liberation Front UKLF Unit 2ꯒꯤ PROS Mangi Aimolna Thadarakpa Cherulamada Khagalakli Tungnung Hat Naikim Joe Misibu Yaningdaba Fongdoktuna Wakat Mifam Pambagaloina na Wakat Kongchat Chatkre Wakat Mifam Adu JC against the brutal killing of Tungnung Het Naikim Joe Sinduna Bishnupur District Labor Lamlang Lupui Chothe Community Hall da Chatakibani Wakat Mifam Adu da Saruk Yakiba Miyoi Singna Punish the culprit, we want justice, stop discriminating women sign thaba placard sing Sizinaki. Chatakiba Wakat Mifam Aduda JCILPS Women's Wingi co-convener Imangan Bina Luchingba Timamasu Saruyaki. Wakat Mifam Adu Loidaba Matung Miyam Aduna Mafam Adudaki DC Bisnupur Fauba Wakat Kongchat Amasu Chatki. DC office Yaubaga JC Gim Mihutarana DC da memorandum Amapisin ki DC da Pishin Kiba memorandum Aduda Numit Taranigi Manungda Mihatpa Putoktuna Chairak Piu Hat Naikim Gilal Laihoriba Macha Singbu Mioiba Ngamnaba ex Gracia Pibu Haiba Demand Sing Yauri Manipur gi lupi sing amadi Manipur gi prajana protest kayam tawraga kholau kayam lautuna launa noma gi masing thingam dane henjalapagi mawong amadi ubagum tawi masi aigi motadi ta sengna hairagadi masi Manipur sarkar na sabsaba judgment ama pidaba aduna oigani haina ai khalli aduga aikoina ngasi thamjariba sigi dharna sisu singmi oraga su Manipur da singmi amasung tammi haibasi machin manau Manipur ki jewelry ki pothok singda hallmark facility leihanbada Bureau of Indian Standard BIS na ayaba pirakpaga loinana atuba matamda state asina puthok chaba sana lupa ki pothok singda hallmark yauba pothok fanghalagani hairi ngasi all secretariat ki conference hall da paumi singa unaba mada Manipur government ki commerce amasung industry ki commissioner Vivek Kumar Dewangan na hallmark ki matang da miyam awareness watpa maramna state asigi entrepreneurs singna hallmark ki kanaba lauba ngamdri Organic products sing yauba atay pothok kaya da su hairiba facility asi leihanaba department asina honari chaliba chahi asigi April gi tang mari dagi mapan fauba Manipur Industrial Expo amasung Imphal West ki Lambui Khongnang Khong amasung City Convention Center da pangthok lagani hairiba expo sigi manung chana skill fair amasung udyog adhar melana chingba su pangthok lagani haina commissioner na phongdoroki Jewelry products which are being produced in Manipur, we don't have hallmark facility. Right now, if we have to certify that if any jewelry item is having 22 carat or 24 carats, for that hallmark, the product has to go to Guwahati. We have a lot of skilled manpower in respect of jewelry sector. Indian Bullion and Jewelry Association has already submitted an expression of interest for setting up a jewelry park in Manipur. Start with hallmark facility. Bureau of Indian Standard has agreed that they can provide 75% subsidy for setting up hallmark facility if it is in government sector, and if it comes in private sector, the subsidy to be given by BIS would be about 50%. JK Auto Service ke extension showroom amangasi Thangmaiban Maistam Laikai
thau ground ki hek mayuk na bada hangdokre showroom asida scooter bike amadi mob na chingba makhal kaya gi two wheeler gari sing yauri JK Auto Service asigi proprietor Sani Kamaina wang ngangladuna gari sing gi matik magun takpaga loinana showroom asida miyamna lakpiduna yengbirana phongdorki TVS की ओइना टॉप बाइक टॉप स्कूटर मैम लेजरे अखोगी एक्सटेंशन काउंटर थंगमैबन की मेसनाम लेकाई से लेरिबसिदा लेंथोकचरगा अमता TVS की मॉडल अदुगा फीचर्स अतोप मॉडल का खरा खेनबा लेबिबा मॉडल मैम से लागा अमता येंगबियो Manipur government namadi DC Imphal West na Tupul dagi Imphal railway track amadi station gi lam lausin bagi compensation gi asoiba sing MLA minister sing na hauzik chathari ba assembly mifam da puthokuna naina biu haina railway affected lands owners welfare committee ralo ko na cherol amada government ki pukning chingsilatli West Bengal gi Kanchi Purba Medinipur da pangthokadaba kunmathoi suba All India Yoga Sana Championship ta saru yarugadaba Manipur Yoga team ngasi Deputy Chief Minister Gai Khangamna lamthakre mamang da pangthokiba championship asigi ani suba season da Manipur na ahum suba position tarakibani MDU Hall da pangthokiba lamthabagi thoramda Deputy Chief Minister Gai Khangamna phongdokibada yoga sanabana makhal makha kayagi laina ngakthopangami adubu niyom lana yoga taurabadi madugi kanaba karishu phangba ngamde haina phongdoki Directorate of Minorities and OBC na single nodal agency ama oina scholarship scheme sing pibagi thabak paikhatlagani haina MOBC ge director na thadrokpa cherol amada khagalali mobats na application form submission tawrakraba applicant sing na verification gi damak MOBC ge director natraga nodal officer ge unanaba cherol asina makhatari Lambida Thanba Street Lamp Sing Mamang Chahidaki Yadana Lerakpana Maram Orega Moregi Miamna Kudong Chadaba Mayoknare. Anti-social Oiba Mioi Karana Anambada Kudong Chaba Lauduna Laire Haina Manipur Muslim Council Moregi President Muhammad Hussein Amadi Mite Council Moregi Vice President L. Tomba Singh na Mari Lainaba Department gi Pukning Chingsilali. Mite Council Moregi Office Mamang Dagi More Town Parking Forward the Lady Street Lamp Sing Asi Amata Matau Taudre Aduga MDS na Nauna Yungkatliba Street Lamp ki posting Asi Su Matau Taubu Haudri Haina Pongdorkli. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯔꯦ ꯇꯥꯎꯟꯗ ꯁ꯭ꯇ꯭ꯔꯤꯞ ꯂꯦꯝꯞ 10ꯃꯨꯛ ꯉꯥꯟꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯀꯩꯅꯣꯗ ꯆꯍꯤ ꯐꯅ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ ꯀꯨꯏꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯃꯣꯔꯦ ꯇꯥꯎꯟ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯊꯤꯅ ꯃꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤ ꯉꯥꯜꯍꯟꯕꯤꯌꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ MDSꯀꯤ ꯃꯈꯥꯗ ꯁꯨꯈꯤꯕ ꯐꯨꯠꯄꯥꯠ ꯃꯊꯛꯇ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯤꯞ ꯂꯦꯝꯞ ꯃꯆꯥ ꯃꯆꯥ ꯈꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯉꯁꯤꯐꯥꯎ ꯃꯩ ꯉꯥꯟꯗ꯭ꯔꯤ ꯀꯥꯏꯕꯁꯨ ꯌꯥꯎꯔꯦ ꯂꯣꯏꯅꯅ ꯃꯁꯤꯁꯨ MDSꯀꯤ ꯁꯥꯏꯠꯇꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯥꯏꯠꯁꯤꯡ ꯑꯁꯤ ꯉꯥꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ Chandel Christian the Labor Chandel District Hospital the Dr. Taragamari Nurse Taragamathwai Kakta Lady Adamoinamak Dr. Singhi Amasung Staff Singhi Quarter Matik Chana Laitabana Dr. Ani Khak Rotation Taunaduna OPD Amasung Hospital the Lady Ba Anaba Singh Layambagi Tabak Chatabana Hospital Asi Mathau Ningtina Taudaba District Hospital Ama Oire Haina Committee on Protection of Tribal Rights Ki advisor TS Beto na pen da phongtorli COPTR amasung Maha Area Chief Association Maka gi members sing na ngasi Chandel District Hospital da Chatuno Hospital gi award passing yang sinbada anaba sing the hospital authority na hidak langthak chak pibadi lairadana blood test x-ray fauba hospital da tauba yadabadagi mapan da thoktuna test tauri haiba khangbangam ki loinana hospital asida emergency gi anaba lakpuda treatment taunaba hidak langthak Katan aduga anaba singda pinaba medicine supply tarokidaba kuib danatana delivery tawbuda sizinagadaba hand glove phawba lairamdre hairi Numit mangani gi oiba disaster management training program ama lakliba tang ahumdagi thasigi tang taret fawba foundation for living kiam gaina SSD takyal amadi life savers Manipur gi mideng makada kiam gai ideal high school da pangthok lagani haina foundation asigi president na thadropa cherol amada khangalali
Hauzik ngasi nomagi sanabagi pauda National Level Northeast Games Men's and Women's 2016 ngasidagi Kumalam Park Sports Complex Imphal da pangthokpa haukre. Rajiv Gandhi Khelavian gi meeting makada Department of Youth Affairs and Sports Manipur na sinduna chathagadaba games asida Assam, Tripura, Meghalaya, Sikkim, Nagaland, Arunachal Pradesh, Mizoram amadi yumbu oriba Manipur yauna Nupa macha sanroi chamanga ga subna taret nupi macha sanroi chamri ga taraga humdoi amadi official chama yauna punna mioi lishing amaga kunna saruk yaduna athletics, badminton, boxing, football, hockey, judo, table tennis amadi weightlifting haiba masana Nepal asida ato hen tanaga dauri ngasidagi haukiba games asida Deputy Chief Minister Gaikhangam amadi tongan ba Manipur gi masak naiba mioi kayana thoramaduda saruk yaki mian haiba sports ki powerhouse ni ai bese masai tasengama masi thabuk on hen patok ngamana ma hono bidena bai appeal tawjaningi loyana state asi as a place sports thawam yaujaba miyamna india manung di sports ki powerhouse ni haina sakhangi rasa akoi individual sports person sing wakal londa usiki powerhouse oibiduna masigi sports ki lamsida hena saktakpa amani sakhangba dugumba lebama oirasunu Kongpal Student Polo Club amadi Techcham Polo Club ani kuntragani toy Super State Level Men's Polo Tournament ki quarter final changkre tournament asige ngasi ahanba sanaki match amada Kongpal Student Polo Club na ex Polo Club A Wangkhaibu Panjil taret marida maiti pi khibani quarter final changkraba Kongpal Student Polo Club ki Panjil taret adu P Ojit na Panjil manga aduga O Roser na Panjil ani chankhibani tournament asige ngasi ani shuba match ta Techcham Polo Club ki Sanaroi AS Ranjit na Panjil ahum aduga AS Ibohol amadi AS Sadananda Anina Panjil Amamamga Jansenduna Nambul Mapal Polo Club Bibu Panjil Manga Marida Maitiba Piba Ngamkibagaloinana tournament ki quarter final chankibani All Manipur Polo Association na Sinduna Mapal Kangjebung Imphal da Chatharliba tournament asida polo team kunna saryari hayeng tournament asigi makha taba league match ani sanaragadi Mari Suba 7 aside Y Rashamani Memorial Invitation Football Hockey Tournament Young Rhino Assam Mai Pak Ray ngasi sanakiba tournament asigi amata ngairaba league match amada Young Rhino Assam gi Sanaroi Hamjit na Panjil ani aduga Arun Kumar amasung Ramdin ani na Panjil amamamga Chanduna BDHA Bisnupur bu Panjil Mari ahumda maithiba pikibani match asida maiti hauraba BDHA Bisnupur gi Panjil ahum aduna PH Bizen na Panjil ani amadi M Ravi Chandra na Panjil amaga chansin kibani Manipur Hockey gi meeting makada YCCIC konta ahulupna sinduna club asigi sanabungda chatharakliba tournament asigi hayeng makha taba league match ani sanaragani Ahom Subo Oinam Charlie Memorial Open 5-a-side football tournament FC Jog Waikop Laikai amadi MCFC Uripok Bachaspati Laikai ani draw chatkre tournament singing asi saniki bahanba league match adada MSF FC Kaishamthong top Lairak Laktabadagi Paida Pangaina Walk over Funkre tournament asigi aroiba league match adudana FC Jog Waikhom Laikai gi Sanaroi Phalguni na Panjil amaduga MCFC Uripok Bachaspati Laikai gi Sanaroi Homendro nasu Panjil amaga chansinduna match asi Panjil amamam chanduna draw chatkhabani tasigi taragamari dagi pangthokpa haukiba tournament asida football team kunithoina saruk yari aikoi gi club singzamai oinam thingel gi sanabungda chatharakliba tournament asigi hayeng makha taba league match ani sanargani Taraganithoi Suba DSA Trophy Naurem Bhubol Memorial State Level Invitation Football Tournament Klasa Kaino Mai Pakre Hari tournament asigi ngasi sanakiba Mari Suba League match amada Klasa Kaino gi Sanaroi Dhananjoy na Panjil ani aduga Rex amadi Anil Anina Panjil amamamga chansinduna Manipur Police Sports Club pu Panjil Mari anida Mighty Papi kibani match asida Mighty Horaba Manipur Police Sports Club ki Panjil ani aduna Priyo Kumar na chankibani football tournament asida football team Taraganithoi na saruk yari All Manipur Football Association gi meeting makada District Sports Association Kakching na sinduna chatharakliba football tournament asida football team Taraganithoi na saruk yari Association asigi sanabungda chatharakliba tournament asigi makataba league match hayeng sanaragani haina Association asigi General Secretary na thadrokpa chairol mada thangalakli Taragamari Suba 9-a-side Oriental Football Academy Kapta Neo Sanjanbam Amadi SBR Nongdam Amadi CHYUC Chalo ahum mai pakre ngarang sanakiba tournament asigi ahanba league match aduda Neo Sanjanbam na
FC Moirang Kampubo Panjil Manga Amada Maitipa Piki Bagaloina Anisuba Liktana SBR now Nongdamna Lamlai FC Panjil Maria the Maitipa Piki Paningasi Sanakiba Tournament Asigi Ahanba Likta CHYUC Chalona Pupu Pungdong Bambu Panjil Ahum Amada Maitipa Piba Ngam Kibagaloina Anishuba Lig match Adudana STT sector Amadi SBR Nongdam Anina match Ki Apiba Matam Lloyd Fauda Panjil Amata Chanabangam match Adu draw Chatkibani. Imphal West ki manung chana leiba Pungdong Bamda leiba Academy asina sinduna chathrik leba tournament asida football team taragani thoina saruk yari hayeng tournament asigi makha taba quarter final match ani sanaragani. Or with the bulletin asigi headlines amuhana yamda thamjage. Kamongdagi pologia sengba haurakfam oikibra haiba khangdoklaba tungda archaeological site amoina protect tawgani haina chief minister na assembly da phongdokre. Court na thadokraba matung numit humni subada irom sarmila bu amukka hana fajinkre Jennings ki security ward ta thamkre. Tamenglong district ki Tauksem ki SDPO chingnaningai oiba mong da Nagaram da leiba masagi yum da siraga leiram lei. Amasung National Highway singda cheliba gari singdagi security personnel singna sel lowa yaroi haina Home Minister na Haizak Rabusu VDF singna phone na sel lowi. Matang sai sida bulletin asi loishinjare. Bulletin asigi hek matungda Impact News ki prime time discussion show manung hutna leijari. Government na Pongna Bazar amadi Thangal Bazar gi lambi da gari khambagi athingba thamliba sigi mayokta ngasidagi hauduna dukan thong lonbagi khongjang changsiliba sigi matangda Committee on Bazar Business Community of Pongna Bazar and Thangal Bazar gi convener Huidrom Badal Kumar DSP Traffic Police Manipur Haubam Sanghamita amadi Impact News ki executive editor Raj Nongthongbamna manung hutna nainanaba Impact News ki studio to da Sinduna Lady Chatpikikanu Impact News Pumit Ying Tadu Nabiu. Puknaba acidity chaba tumdabana chingba kya narkiya. Imana pirak pahakchang ngaktukna bihidak lairicidi lipset namanaba singa nungtiri party sanga chadrabadi sukya magya dabra adumna khangra male masina puknaba thinbagi awaba thohanba yai. Lipsap nungtigi chabana acidity chaba tumdaba khong haba yataba phali aduga chak sulaman le. Liver bu farabadi punsisu superhit oiri. The High Court of Manipur invites application for filling up one post of Chowkidar in the pay scale of 4,440 rupees to 7,440 rupees plus grade pay 1,300 rupees per month plus other allowances as admissible under the rules to fill up the vacancies in the subordinate courts of Manipur under the Manipur State District Court Service Rules 2014. Date of submission of online application form is from 4th March 2016 to 11th March 2016. Details along with the mode of submission of application form are available in the High Court website http://hcmimphal.nic.in. Signed by G. Gaiful Silo, Registrar, High Court of Manipur.